मिचम तरुक हाथखिबगी मतंगदा कुकी जोगी सेंगदोक वारोलदा लियांगमाई फुरुपु Kacha-Naga haina फोंदोरखिबा वाफम असे Thou-Oi-Ushittabani हाइना फेडरेशन ऑफ हाउमी ना फोंदोरक्ले फेडरेशन ऑफ हाउमी ना थादोरकपा चेरोल अमना हाई मे 16 कुकी टेरोरिस्ट सिंगनाथ नागा मिचम तरुकपु फाख्रगा तमथीना ओटलब मतुंग मिहाथीना हाथखिबा थवंग अदो लांजरी हाइना कुकी जो काउंसिल न जून 15 दा सेंगदोरखे सेंगदोक वारोल अदुदा लियांगमाई फुरुपु Kacha-Naga हाइना करेमनबा वाफम फोंदोरखे थवंग असिना मखोइबु ngakpibagi mahutta hena saunabagi maram ama oihale liangmai haiba furup asi yek salai leijaba masagi top topa natamadi chatnabi leijaba furupne Ministry of Law and Justice ki makhada Legislative Department New Delhi na kumja lisingani tarani thoi ki January mapal da thokpa order amada liangmai furup asi ayetpa amate yautana ST list da yaukipne masida kuki jo council na liangmai furupu Kacha-Naga people ni haina miyamda lana uhanaba siliba asi laibak macha tadaba thawongne naga micham tarukadu kuki jo council na hatpani haina masana fongdora khiba laikhrabani na logi matung inna makhoibu phagadabani Maram Padabagi Maram Karigino Haibado, Manipur Langaki Home Department and Miamda Sengdokam to A. Like Hidraba Micham Tarugadugi Achuma Wild Fangdraba Fauba, Makogi Hakchang Lokiro Haidunangasi Fauba, Imung Manung Amade, Sagay Nate na Kangdona Laklibane, Masida Lenga Kasina Tumina Laisin Basi Tauredaba Amane, Atuba Matamda Maraleba Sing Pagatuna Like Hidraba Naga Micham Taruki Achumba Wild Fangan Bio Haina, Cherolasina Makatare.